Kurumjari Image TV meeting tabiri basingbu menden nomai temna taram oksari masinung tilgi pau pijari Laibak asigi Prime Minister Narendra Modi na ngasi ayo Biksit Bharat Biksit Manipur gi makhada punna lupa crore lishing ahunga samanga gi oigataba tongan ba developmental project kaya sanga ki baka loinana project khara amagina ure uyung tamkhrai ngasi ayok Imphal gi City Convention Center da pangthokiba thauram amada Arunachal Pradesh tagi virtual gi kuthangda Manipur gi damak Narendra Modi na sangar khiba sokat thaurangi thabok sing aduda Central Road and Infrastructure Fund CRIF ki makhada lambi ani Jal Jeevan Mission gi makhada water supply scheme ani Moirangi Craft Handloom Village Imphal More Tamenglong Khongsang Maram Peren amadi Churchandpur Tuibai gi National Highway Mari sangaki Urep uyung tam khiba singi manungda Unity Mall ama Maternity and Child Hospital amagi infrastructure semgatnaba Manipur Technical University gi infrastructure semgatpa famung humpu leigadaba State Mental Hospital tongan ma mafam tareta napi gi football ground sing semgatpa Imphal Jiribam Ukhrul Toloi Tadubi fawgi National Highway ani semgatpa Setu Bandan gi makhada thong mari semgatnaba yauri Ngasigi tongan ba sokat thaurangi thabak kaya urep uyung tamba amadi kharagina sangabagi thauram maduda BJP gi President A Sarda Devi Manipur gi Chief Minister N Biren Singh Cabinet Minister Singh Lok Sabha gi MP Su Oiriba Union Minister of State for External Affairs and Education Dr. R.K. Ranjan Singh Rajya Sabha gi MP Maharashtra Leisemba Sanajauba MLA kaya amadi department kaya gi mari leinaba official kaya na saruk yakhi Thauram maduga mari leinana Chief Minister N Biren Fongdorakpada Manipur gi oina development project asigi manungda sports da natural grass ki tough ground sananaba lupa crore humpu educational infrastructure da crore humudramapan Imphal Jiri amadi Ukhrul Toloi Tadubi lambi semgatnaba urep uyung tamgani hairi Sangagadaba project singi manungda water supply scheme Moirangda amadi Olympic medalist Mirabai Chanugi yunga naknana sagadaba craft and handloom village National Highway lambi sembana singba kaya yauri haiki Hospital lay mayama private lay adu tasing na honorable Prime Minister Modi ji na Bharat ki nupi se nupi ri special attention regard, respect, Madugi, Kudona Moina, I call it Hajun with the maternity, Madisai, Anganga, Amangang, Sabuki, Kapasi, Sikit Amka specially hospital about 40 crore, Pashimasumasi is the Yaurimo. Kuki Lahloba Singna Moreda Maite Pangal gi driver amadi handleman tamthina furakpada senaba mioi sing Manipur lengang lakliba tang tarahumdoi gi manungda fagatuna logi oiba chairak pidrabadi akanba khongjang sangsilagani haina Manipur Maite Pangal Welfare Organization na fongdokhrei wafam asi ngasi hata da leiba loop asigi office da pangthokiba pawgi mifam amada Manipur Maite Pangal Welfare Organization gi President Boboy Korimayum na fongdorakhibani Mahangna makha taraduna hai More gi IB police post direct construction sanaba nung leingoi tharudaga halakpada lambi da khulai baiba kuki lahloba singna faraba matung tamthina furakpada natana gari mai thadok pikhiba thodok aduda mafam aduda leiriba security force singna hojik fawba senaba sing fawa ngamdaba haibasi laibok thibani lan marak asida Maitei Pangal singna nongmada sangdaba yadraba potlam sing sawkat thaurangi raw material sing puthok pusin tawduna thawai khubak da haptuna lakli adum oinamak moreda mathau tawduna leiriba central force sing leina kuki volunteer singna tawningbada tawhanba haibasi laibok thibani Mafam aduda state security force sing su deploy tawduna leiribani adubu ngasi fawba kuki lahloba sing fawa ngamdriba karigino mamangda moreda duty taduna leiba police officer ama leikhidaba matamda lawkiba thaudang adugumna Maitei Pangal sokpada su thauna leibiu haina fongdokhi हाइबदी मोरी की जगह इकोगी आईबी हारगा खंगनबा इकोगी मणिपुर पुलिस की बेरेक सेम बदको बेरेक की सेम सालाप इंफ्रास्ट्रक्चर की विलास थाबला नुम लेमोय पुबा ड्राइवर हिंदन मेन को हारगा पुरगा
gari sumai thabirappa masa busu yam taptina phubirappa asigumba si hairiba miyoi lijat nate haibase masi hamda thamjage anaki matang jadi tolerate taw oi ekoi maitai pangan ekoi unity lei ekoi strength lei chapchaba maitai pangan ekoi sonte haibase ngasi bu hairiba adumba khulai bai basing ekoi gi gari mai thabda sendriba mi phubda sendriba sing ado aduna khangjan biu Kuki militants singna maitai furup khakta landaba natana Manipur da lairiba atai furup singda su landaba hore haina Kanglaipak Minority Welfare Organization KMWO gi President MD Nasir Khan na phongdokre wafam masing asi Kanglaipak Minority Welfare Organization na sinduna Mahairol Santi Lehansi amasung kolomna marup oihansi haiba hiramda pangthokiba prize distribution ceremony kam awareness program gi thauram ga mari leinana phongdokibani Thauram maduda Kanglaipak Minority Welfare Organization KMWO Manipur gi President MD Nasir Khan Dait Kaksing gi Principal Radhakanta Singh Harry Khan gi President Yumkhaibam Sujit Kumar Khuman Wasadev gi President RK Tharaksana Paradise English Higher Secondary School Thobal gi Founder Dr. N Ranjit Singh All Manipur Students Guardian Organization AMSGO gi General Secretary Sumati Saugrakpam amasung Sangayumpham Higher Secondary School gi Lecturer Puyam Ranjit chu saruk yakhi Thauram maduga mari leinana KMWO gi President MD Nasir Khan na phongdorakpada haukiba sahi gi me ahumdagi hauduna kuki militants singna maitai furupda landarakpada natana Manipur leiriba atop kanglup singdasu phongna singnarakle lan asina maram oiduna tungi yumbi oirakadawriba mahairoi singda tangdu leitadaba pibata natana mahi masing ningthina tamba phanghandaba asina mahairoi singda achouba mangjaba ma piduna lakli Mahairoi singna lan nangle haiduna aki tujungba thadoktuna mahi masingda ahenba pungning sangduna kalamna lamdam asida lairiba corruption gi chanabi muthatuna afaba khunai ama sembada mahairoi singi achouba thodang lominasi loinana Manipur bu machetana thugaina ba khonariba kuki militant singbu Manipur dagi maru phangna muthatna ba khonabada loop asina su angamba mateng pangani haina su phongdokhi Fombiduna class 6 tagina 10 bogi manungda syllabus ama happy na bagi tamakta ngasigi laingakta uni chingsinjaba ga loina na masi soidan magi thabuina pangthu pirak naba Kanglaipak Minority Welfare Organization dige hanna ngasigi laingak amadi phamnai basingi mapang da puni chingsin Moregi kuki singdagi laiduna pusilakpani haiba yamlaba yongsak sing asi ayuk Kaksing district ki wabagai lamkhai kaithel da miyamna fagatuna mai thaduna manghankhre thodok adu ngasi ayuk pung tayat khara henba matamda thokibani thodok asigi matangda mai thaba aduda yaurambi hianglam wabagai lamkhai kaithel phambi singna phongdorakpada mamang sahi gi me ahumdagi hauriba lan asigi manung asida kuki singi selmit on phagathanba yaba mawongda miyoi kharana kuki singdagi pot leiraga tampakta yole haibagi pau takhi madugi matungina hianglam wabagai lamkhai kaithel asidagi kaithel phambi singna yengsinduna lakhi madugi manung channa ngasi asi miyoi kharana moregi kuki singdagi purakpani haiba yamlaba yongsak sing kaithel asida thaduna yolakpa thengnabagi miyamna fagatlaba yongsak sing adu kaithel manaki lavuk amada yamangda puthoklaga mai thabani loinana yongsak asibu yolamba miyoi sing adu su makhatana asigumba kuki singda saugatpagi mawong asi satharakpa yaroi haiduna wakhal taminaraba matungda sathankre maram asina asigumba kuki gilan manungda kuki singi selmit don fagatkadaba thawong asi makhatana kanagumba amatana tawbiganu haiki panbayabadi haukiba numit kharani gi mamangdasu thawaldasu moregi kuki singdagi purakpani haiba yamlaba yongsak sing mai thakibagi thodok amasu leikrabani Maitai langol na hojik thokliba irang asina maram oiduna awaba nanglaba mafam singda leiriba khungakpa sing amadi ahing nungthil naidana thongna fana achouba thodang lauribi ima sing pukning thogatpagi khongchat ama hobaga loinana angamba mateng kharasu fangkhre Maitai langol na kadangwan part 1 amadi sugunugi khungakpagi thodang lauribi sing amadi maira paibi singda mateng pangki hairiba mateng asi hojik Manipur da thokliba lan asina maram oiraga awaba nanglaba miyam gi damak
haunaruba naidana mateng pangnabagidamak tongan-tonganba miyoisingna punsillaga hairiba group asi mapangal hapaga loinana group asimakna tongan-tonganba mafam singsida lupa lising tara-taragi mateng pangki hairiba tengbang khungsat asi tongan-tonganba mafam singdam akhatana sathagigani hairi Manipur की बीजेपी लीड गवर्नमेंट ना नरिल लैरवदी पंचायती मिखल पांथोपियु हाइना एडहॉक कमिटी PRI की कन्वेनर पुखरमबम सुरबलाना फोंदोखरे ngasi Manipur Press Club ta committee asina sinduna pangthokhiba pawgi mifam amada wafam asi phongdokladuna surbalana hai ngarang tampaki district taruk ki DC singna thokiba order amagi matung ina Manipur gi panchayati Raj Act 1994 bu violate tawduna thamlaga taruk stuba general panchayat election pangthokpagi mahutta Manipur lengakna administrative committee sing semduna mathau tawhannaba khonarakliba asi yaningde Manipur gi panchayati Raj Act 1994 gi section kunithoida election pangthokpa ngamdrabadi hanagi elected representatives singna pugadabani haiba mayak sengna takli adubu lengakna dictatorship ki mawongda tawningbata tawba khangna nowna administrative committee semba si pende maram maduna mari lainaba singna ikaiba nangringai matamda athubada thokiba order adu handokpana fagani natrabadi logi mateng logani haina su phongdokhi MP election na karamba election no Manipur ki panchayat election asi gram panchayat amasung jila parishad sing ki ayada praja lising kaya amagi constitutional hak matpa benefit matpa asi government na ekoi ki open domain da public notice thoga pick and the shoes ki long da administrative committee semduna Manipur ki tangdu leta daba ekoi ki maung urakna ba onaba se athu matamda ekoi handokpi matang asida ngasi nungthili pau pizaba loijare MSTV meeting tabi ribasingbu amukana khurumjare